Ngasi ayuk chaurakna pung nipan rom tabada lambi gi khudong tiba amada school gi mahiroi sing puba van Amaga Tata Magic Thengjinnabada driver Animak Soktuna Laikatnakhre haidi press na fangba paugi matung ina ngasi ayuk Imphal lomdagi passenger puduna laki matam aduda wangoi romdagi school van ama mahiroi sing loba chatpada samuro Kangzaibong lampak mapada kudong tiba thogdok adu thokibani hairi lambi gi kudong tiba thogdok adu da Tata Magic thorokiba amadi school band thorokiba driver Animak asokapan nangduna Laikatnakhi Tata Magic adu thorokpa komlakhong makha lekaidagi haibok mayum Saruk Khan chahi kun ke taruk apokpa haibok mayum Amutombi gi asokpagi fibam lurakpadagi wangoi da laiba community health center wangoi da pukatuna Laikatnakhi Tungda CHC gi dagi langkol da laiba sija hospital da refer tawkre hairi amarom da school band gi driver oinam sawombung mayai lekai dagi Komantem Brejen chahini fugamathoi apokpa laikhidraba Komantem Mohindro di thoidok na nungsa thiningai oidri hairi thodok asigi matangda wangoi police station na FIR ama register tawduna case ama lokhotkre hairi